Leibaaksing amana thengnaba yaba singnabasinggi manungda khwaidagi ayetpa piba ama hairagadi leikangna pungkoi koisinduna samudra lambi leitaba landlocked oiba asini hojik malemgi oina sigumba landlocked oiduna leiribase punna Leibaaksing ni fumarini khara amadi Torbaan leitabagi khudong chadaba pumnamak namkhairamduna Chaokhatpa ngamlabasu ayambadi sanmitlongi fivam sathina chadana lei masi hithangfam jahaski wa ngakta sunate Ataiga samnadaba mi pantangba amade fangba yaba khudong chaba amata fangdabagi wafamne kamdawna nodu khangminase ahanbada malem pumbagi oina lalol etiki 80% te samudragi khuthangda pangthoe hithangfam singsina malem senmitlongi thongjau oiribanina samudra Torbaan leiba Leibaaksing lalol etik tawbada yamna khudong chahalle amaromda Torbaan leitaba Leibaaksing de yumlon nabagi hithangfam singda tangi Masina chathok chasinda apanba piba khak natana senmitlon Chaokhatpa sukam ngamdanabagi achauba maram ama ohelle landlocked oiba Leibaaksing amadagi pot puthokhiba pusilakpa tawge hairabade hithangfam yaunaba hotnabada yamdrabada ngamkhai ama faude lanthokhtaba sukya yaroi ngamkhai lanba khuding customs duty thiba check tawba adagi thinthaba kaya tholakpa yai sel changba helai ayet apan lakpagi risk wangkhalai lalaga chatawriba Leibaaksing tuda Political tension, natural disaster, senja thumja natraga atai tamngamdaba irang hek tholakpada mipan tangliba Leibaaksing ki lalol etek chap lepkhibiyai Zambia gi khudam hekta lawrase mahausa gi khudol maru oina copper amade atai minerals yam marang kaina fanglabasu masi yonaba adagi mathau taba polam sing pusilaknabagi damak Tanzania Mozambique amade South Africa gi hithangfam sing da tange Hairiba hithangfam singsigi manung ama hektada thinthaba natraga athingba leirakpada Zambia gi import export te yelakani masina pot ki mamal wangkhalakpadagi atai lamna tangi haina leiba hantharakpa yana lei globalized oraba economy ne matam khwai changhandaba tanarakpadadi sigumba singsina ayetpa khuro ohelle ani subada yumlon nabasingda political oiba mongda tangbanasu senmitlon amukka hena sonaba maram ohelle Masagi Torbaan leijadabanina yamdrabada samudra hithangfam leiba yumlonnaba amagade afaba mari thamnadaba sukya yade masina karamba makhalgi foreign policy ingane kanaga tinagani yanagani asina chingbasingse yumlonnabagi apamba yenglaga warep laudaba yarakte masina ningkha tamba manglakpa nungainadaba muknaba kaya su thokhalakpa yai Bolivia amadi Chile adigi khudam lauraga yengse 19th century gi lan amada maithiraba matung Bolivia gi saruk oiramba Torbaan Chile gi oikhi Bolivia na Pacific Ocean yaunaba hithangfam sijinabagi hak fangnaba negotiation tawjarabasu hana yeknaramba maithiba pibiramba Leibaaksing amada tangduna leibagi psychological impact ti chauna lei samudra yobagi lambi pifam thoi haidana 2018 International Court of Justice ta Bolivia na Chile da case ama tawkhi adubu maidi pakhidre ngasi faw masigi issue si adum leire Bolivia gi lalol itikse Chile gi lambi sorok amadi atai infrastructure da tangbana makhoina yanaba chattaba yade ahum subada atai Leibaaksing na thachinduna leibasina lambi sorok thong atai infrastructure sing semgat sagat padasu apanba kaya lehelle lambi sorok railway godown na chingba semba mathau fajana pangthokpa yanaba maintain tawduna thambase sel yamna change masagi senthok nemba Ching mana koisinduna leiba Leibaaksing dana amukka hena sukhudong chahande sigi achauba awat pasina nongju tha matam natraga irang tholakpa kanda pulap tatkhiduna mafamdu ataiga samnarakhidaba faw yai khudam oina Central African Republic se mamal leiraba natural resources yam marang kairabasu malemgi khwai lairaba Leibaaksing gi manungda challe matam pumna makta sizinaba yaraba afaba lambi sorok leitabasina pochai puthok pusin luhalle Atai Leibaaksing gi kaithel leusin basungam hande atai Leibaaksing nasu sel thadaning mari subada panjakhriba maram singsina leikang na koisin ba Leibaaksing si Torbaan leibasinga yengnabada makhoigi gross domestic product yamna nemgalle samna harbada gross domestic product GDP haibade Leibaaksing amana chahi amada puthokliba pothok amade piriba services singdu pulap lupa kaya gi oigani hotokpada taba senbum adubune Masina Leibaaksing gi senmitlon gi mapangal kayam kali haiba utle landlocked oiba Leibaaksing gi senmitlon se lau singuba natraga sungtok triba raw material puthokpadana namna tangalle
Samudra lambi sijinaduna ahongba transport system gi kanaba fangjadraba Leibaaksing sida achauba high-tech industry sing linkhatpasi aruba amane. Industry sing chaukhat hanaba hotnarabasu Miraibak ta export tawbada sel yam changbasina masagi Torbaan masagi hitangfam leijabasing sigi hena hongba pothok singduga panaba ngamde. Manga subada Ataiga samnaba watpa asina lam amada lairiba miyoi sigi mahi masingi thaktasu yamna chawna mami tahalae. Laikang na koisinba Leibak kayagi education system yamna sole iba paba haibagi changsu nemgalle. Lambi thong khudong chadabana maru oina khungangi mafam kayada school karakpagi chang hantahale. Larik laisu amadi mahi masin tabibada changba atai machak sing pusilakpada internet service pibada sel changba hele. Ahongba mamalda fanghanba ngamde. Arapa chingman gi mafam singda oja thabak hapadasu aruba ama ohalle. South Sudan gi khudam lauba yai. Leibaaksing gi apunba mising gi 31.98% khaktamag iba paba thoe. Chahi kaya irang lepaktaba mathau taba infrastructure gi fivam yamna sokpa amade mahisang fajana leitabasina nagrik sing matik chana sembiba ngamde. Taruk subada mai nungi fivam su yamna fatte. Arap-arapam mafam sing national power grid ka samnahan base sel yamna change. Mapandagi thau nung oigera atai mathau taba khutsu khulai pusilakpabu oigera ngamkhai kaya lalakpada thiramgadaba khasna mayam aduna khudingmak tangba hengat hale. Aduna laikang na koisin ba Leibaaksing se malemgi mai khwaidagi fangdaba mafam sing oigalle. South Sudan, Burundi, Chad, Malawi, Niger asina chingba Leibaaksing sida mai fangbagi chang sathina neme. Haujiki matamda mai yaudana chaukhat khongthang amatta pangthokpa yadabana masina layeng sang amadi haksel gi fivam mahai tamba amadi I pau faudok faujin tawbada achauba ayetpa pibi. Taret subada mapan Leibaki company singna sel thadarakpagi changsu yamna neme. Sel changadaba irang thokanba tamngamdaba hiram khudingmakta khudong chadaba mafamda sel thadaningbba kanasu leiroi. Sinmi marang kaina hongna fanglabasu resources pai khai leirabasu puthok pusina sel changakpa amade irang ama tholakpada lambi thingjin khiba yabanina sel thadaba kinai. Burundi da mineral marang kai thabak sunaba naha oribasing masing yamna lei adubu awatpagi awatpa ngakta leiba lenga ki fivam tangdu leitadabana foreign direct investment ki chang yamna neme. Nipan subada Landlocked country singsi blue economy oibagi kanaba amata fangdrabane. Blue economy da yauribase samudra gi nga faba thau amadi gas lokpa Torbaan mafam singda lamkoiba sing tingsilaktuna tourism chaukhat halaga sendanba asina chingba singsine. Khudam oina Thailand gi coastal tourism na chahi khudingi $1 billion kaya tanba ngamme. Adubu hek yumlon nariba Torbaan leijadaba Leibak Laos tade lamkoiba kaya lakte. Khudong chadaba kaya si leijarabasu Torbaan Leitaba Leibak yam chaukhatpa yai haibagi khudam oina Switzerland amadi Austria leire. Europe ki mayai da leibagi khudong chaba chap chana lauduna lalol lambi mapangal faraba infrastructure amade achetpa lengak leibana Switzerland se yam sathina chaukhatle. Banking hidak langthak sungba amade precision tools kumba khulai saba sigumba high value industry sing sigidamak Switzerland gi senmilon si mayamna singthanai. Sigumba city Samudra lambi natraga lambi sorokta yam ka hena tangba industry ama faun natte. Nongthangki lambi natraga internet ta tangba amade atai European Leibaaksingga achetpa mari thamnabana yamna chaukhatpa ngamlebane. Ngasigi wahang khwaidagi chawba landlocked oiba Leibak tu karambano haibiramo.